All Manipur Working Journalists Union dagi press release ama thole ma'am adu kari no thole ibn haibdo ai pathokserage ngasi June gi taret ki ayuk pung khara helakpa matamda Khomidok Jama Masjid maningda laiba MD Abdul Hilim 61 son of late Abdul Majid laikhidabagi matangda Isel Express ki crime reporter Wahengbam Bikram Maitaina pau launaba hotnabada lamdam adugi praja miyamna mahakpu paumini haina saktaklaba paubada mahakki camera munba amadi masada khut tharakhiba amadi utup watup yotek thangtek nasingba paiduna hatlage matagum attack tawrakhiba thodok adu All Manipur Working Journalists Union na hakchina lawbuga loinana akan mamongda condemn tawi hiram asigi matangda All Manipur Working Journalists Union gi standing committee gi athuba mifam pangthokbaga loinana hairiba thodok aduda hakthengnana senariba miyoising athubada police na phaduna lo matung inna sairak pigadabani haina condemn tawri ngasigi thodok thokphamda lairamba SDPO Porompat L Sankarjit amadi Imphal East District ki police personnel singna reporter asibu ka henba khudong thiba thodok thoklangadabadagi kanbirakhibagi damak ngamkhai leitana thakatpa phungdoksari asigumba thodok sing matungda amuk hana thoktaba lamdam adongi praja singna honabiyu amadi lamdam asida leiriba miyamna paumi singna mahakki mathau tawbada ayet apan pibidanaba amadi makhoibu support tawbinaba appeal tawjari yamna nuaitaba thodokne ma'am